Churachandpurda Hangba Quarantine Center Amada Leiba Nupa Nupisingna Ngarang Numidang Social Distancing Thugaiduna Disco Dance Touthakhre Manipur gi district singi manungda Churachandpurna hojik fawugi oina COVID-19 laichat asina khwaidagi sokhanba district ama oiri adubu laichat asidagi ngakthokna vaccine thaurangi thabakti yamna chauna soiba leiri Ngarang Numidang Churachandpur DC office maya nakna Bimala Raina Government High School da hangdokpa Institutional Quarantine Center asida leiba inmate nupa nupisingna social distancing pumthu thugaiduna disco dance Touthakhre pause asina phangba paugi matung innadi quarantine center asida leiba naha oiriba inmate nupa nupisingna phi makak setuna disco dance ahing chupa Touthakhi maduda kana amatana athingba leikhide Hiram asigi matangda paumi kharaga Churachandpur DC oiriba Pawal Yadav kawari sanaba matamdadi quarantine center asida social distancing thugaiduna inmate oina leiriba inkhalagliba nupa nupi kharana jagoi sabagi thabak Touthakhre haibasi chumle thawong asina district asida niyam chumna hangliba quarantine center singbu lana uhanabagi achauba maram oire haiki paw asi tabadagi DC masamakna Churachandpur district ta hangdokliba Quarantine Center singda chatuna hakthengna yengsinkhre matungda asigumba social distancing thugaiduna jagoi sabagi thabak amuk hanna tawdana bak akanba thabak lakhotpa hokre DC na phongdorokpagi matung inadi hojik fawbada Churachandpurda mapalda panduna leiramba mioi lising ahum halakle mioi sing asi district asigi tongan ba mafam singda hangliba quarantine center marifuda hojik leiri Manipur gi district singi manungda Churachandpur na COVID-19 laichatna positive oibagi mi masing hena leiba maramna laukhatpham thokpa checksin thorangi thabak chapchana laukhatli haina phongdokhi pause asina Churachandpur district asida mioi kaya face mask uptuna checksin thorang laukhatli bagi haibagi survey ama tawba matamda hojik fawbagi oina district asida leiriba mioi singi manungda chada ani khaktamak face mask uppagi thabak tawre atai ayamba mioi singdi face mask upte Chief Minister N. Birena mipung khudingmak face mask tangai fadana upkadavani loinana social distancing ngakna chatkadavani masitana laina asidagi ngakthokpa ngamgani haina Manipur gi miyamda numit khudingi appeal tawriba adu Churachandpur district ki oinadi aremba tabaga chap manare haiba yai hojik Churachandpur district ta hangliba quarantine center kharada social distancing thugaiduna ka hena chawdaba ka amada phamung nipan thajinduna aduki matik chinna leiba kaya ama yauri Maduna social distancing ngakna quarantine center run tawdavadagi laichat ase quarantine center singdagi sandorakatra haibagi mipaiba leire haina su praja section kayadagi pause asida phongdok ngarakli amaromda Churachandpur district ta hangdokliba quarantine center kharadadi yamna niyam chumna chathava yauri center da leiba inmate singi imung manungi mioi sing unaba lakpa matamda tonganba platform ama saraga maduda lepallaga social distancing ngakna uhannavagi thabak su chathari